खांगाबोक पार्ट 1 अवांग लेकाइदगी थोकचम इबोमचा मिसिगा मरी लेनना सेमखिबा जेएसी चीफ मिनिस्टर ngarang wari sanaraba matung yanaba purakpadagi ngasi laikhidraba ibomchagi hakchang lawraga ariba mathau mangam pangthokre laikhidraba thokchom ibomchagi thawai yawdraba hakchang adu ngasi nungthal imung manung amasung JAC gi mioi singna Jenims gi miral sangdagi lawduna laikhidrabagi yum fawba purakpada mahairoi yawna miyamna leishu katuna ikai kumna utke madugi matung lining laishon gi oiba thabak thoram sing pangthoklaba matung mahaki aroiba mathau mangam pangthokhe misi asiga mari lainana semkiba JAC gi convener takhel mayum tombana hai ngarang chief minister Nongthomba Biren ga JAC gi mihut singa wari sanaraba matung condition kharada yanaba purakpadagi laikhidraba ibomchagi hakchang lawduna aroiba mathau mangam asi pangthokpani haina fongdokhe misi gi matangda semkiba JAC na sangsilakpa hongjang asida honorable chief minister na ngarang tangmari gi ayu pung 13 da paw pibiratuna JAC ga nazaruba matamda honorable chief minister na JAC na taliba demand mihatpada chenaba loktunaba khudimak atubu matamda hanaba honaragani haina haibirakgi matungina JAC na toromba ihau matam khargi oina handokjare